बोलो ये भजा ना पक्ष रहे तो Jadi anak apa bikin nih leirame sini. Mami kayak thon bilang kayak udah momo. लेजर 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 लेप्रोस्कोपी. Good morning ma'am. Nong churabani na weather se nungai re. Ado nahan ina nganam chagi udah pel haudra mina ngarang nga amuk leirak paduna mana de leita bako ai ki se hai hai na mana phajaba ni kak di leire la tauraga nammage na nganam se hek pani. Thara bani na adum mahi chare hai bado. Adum ai di mana cha dore. Ado ga ai hangam se ju phajare ma leiringai da hangam se chahaudra ga di ko akoisu hena pamna chabadudi oidebako aisu ado madi pamjabado hangam oide madi yam pame ado pambi amna phana yame ngasi se kangsoi ama taurage hangamgi ado ngana mama namaga kango ama taubra kaino taugena haujikte ayukni da mayam charagi su chak thongami ba makhada wa phi nungsa nong khara kaino torokpasida hangakpasida ina phi subagi hana phaudo kaina ka khalakpa ane video tor lawa khoi se kasi hangam chabagi hangam se su matig ama phajabagi ko share tauge ane phajaba ide do ai matam natabani na ba adum ai tharamani na harawiba sumaina dum hekna ka saba gai se dum khangde yam tamba hidawage mayamna as mathanda thagali kai ne khanbra khangde adum nungai ba ko sumaina thana khona tawraga hekpa gai se ado aina mana hijang thong mane ba ko charage ayukta ina thabak loisalinge da ai nungai re mana chara thong khare ado ngarang gi nga do nga macha do mana dum thongjan mane ba ado aina hijang do loi bana mathakta aiga phi phauge aduga asi matek hekpagi se matek video lo bi raoina ado hekle hangam se dum khoi su mi yam da mina ko paru di mahi ta cha doina ba sonu paru di mana se khandu ye badu yam hena cha de ba ado aiga maga tani hangam cha de ba tomato macha mani ka he loire saram horen barogi mathen hojikte he ayuki bauna chadri yende mi mangang yam hawgre si mairen matun su ni mairen nan natro su bo ꯁꯤ ꯃꯇꯣꯟꯁꯦ ꯑꯅꯤꯈꯛꯇꯪꯗꯤ ꯍꯧꯔꯦ ꯁꯤ ꯀꯠꯊꯠꯂ ꯆꯥꯊꯣꯛꯀꯗꯦ ꯃꯄꯨꯅ ꯎꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯊꯛꯇꯤ ꯊꯥꯒꯠꯂꯛꯏꯁꯦ ꯍꯥꯏꯗꯅ ꯈꯟꯕ ꯌꯦꯟꯗꯦꯝꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯁꯅꯤ ꯈꯔꯒ ꯆꯣꯡꯊꯣꯔꯛꯑꯒ ꯆꯥꯅꯕ मपू यार कारून पाली हुने ले मैं केन के मांगे चलो ando baro gi su tension leitre akoi ti nupi akoi gi di hayeng kai thongani baro gi thongne nung thang kai thongne kok sa jab dong si baro gi kok sa adre ado si ngarang lerak pa nga do koina koiru bodu halak bodu lerak pa nga do ne ba asi liksel la me pres ta tham da duga mana akoi gi nga se ai di taw akoi gi nga khara khatang oi su taw da ngau tho ga fry taw tho ga thong dra di ne chaning de ba ado ma de khang de khami sin bi ga phut khare adum hingna thau tang ha pa ga ke ne nam taw na mana thong bane se moi dum chara gi ni ko si sina ado hau to re ka hai kare ma de adum pang phut ta phul ga chai ba ado karawam na khoi na nga taw ra cha ba se bangali mong gi ni hai kwa do dum pi nge de charak pani na ne ado ma khoi di hai ne ngau dra di nga se taw tho ga thong dra di nungai te ba nga ma cha ore su kaw taw tho thong ba aduga moi sakcha khare moi mapane nga ngani mane aduga aina nga nam se nammaga thamamage taw ba agi ani sina ta kona dare ba ko la ma di hek pire mana adu la se makha da tharaga aduga jaina mana sina ani khak se acho sina ta kona de macha ani khak aina muka khalaga he ure sina khung jaina hore nganam gai si manam si nungsi ba gi ne ba ko adu manam nam da de aina ano bani na manam de nungsi aduga chobani khak yaw baina sinam sallaga thamamage cooker amana lumbam na nanjallaga aduga marakta iso cha thake ge ngarang le ba bakery ge pochai sing do nga chan dak tan ga haudre am ta tiffin ju hap thramina angang sing ge adi mapala mina ikta chara da chak ta ma cha mina ne moi ni jo adum chare tiffin leitrabani na no tora sing anam je chumulle aduga hojik se horen baro da char ni sidi makum dum khumjalla thamam ge manam se
ꯂꯩꯅꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯣꯏ ꯑꯉꯥꯡ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯄꯤꯕꯅ ꯌꯨꯝ ꯊꯣꯛꯇꯣꯔꯦꯕ ꯑꯗꯣ ꯏꯁꯃꯥꯔꯠ ꯕꯖꯥꯔ ꯆꯧꯁꯤ ꯍꯥꯏꯅ ꯍꯪꯉꯛꯄꯅꯦ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯀꯩꯁꯨ ꯂꯩꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯃꯄꯥꯒ ꯑꯩꯒ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯅꯤ ꯌꯦꯡꯊꯣꯛꯎꯔꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯏꯆꯦ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏꯒ ꯈꯔ ꯂꯥꯞꯅꯩꯌꯦꯕꯀꯣ ꯑꯗꯣ ꯏꯆꯦ ꯍꯣꯏꯅ ꯁꯤꯗ ꯂꯩꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯥꯗꯣꯛꯈ꯭ꯔꯦ ꯃꯣꯏ ꯌꯨꯝꯕꯨꯁꯤꯁꯨ ꯍꯥꯟꯅꯗꯤ ꯒꯦꯠ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯅ ꯇꯧꯅ ꯌꯨꯝ ꯚꯔꯥꯒ ꯄꯤꯗꯅ ꯆꯥꯎꯅ ꯐꯖꯅ ꯁꯥꯗꯣꯛꯈ꯭ꯔꯦ ꯑꯁꯤ ꯃꯃꯥꯡꯗ ꯄꯥꯝꯕꯤ ꯑꯃꯁꯨ ꯂꯩ ꯏꯆꯦ ꯊꯣꯔꯛꯇ꯭ꯔꯤ ꯏꯆꯦ ꯊꯣꯔꯛꯑꯒ ꯆꯠꯃꯤꯟꯅꯔꯅꯤ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯨ ꯄꯥꯝꯕꯤ ꯍꯥꯏꯁꯤꯅ ꯀꯌꯥ ꯅꯨꯡꯉꯥꯏ ꯌꯦꯡꯉꯨ ꯅꯨꯡꯁꯥ ꯁꯥꯔꯕꯅꯤꯅ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗꯀꯣ ꯉꯥꯏꯍꯥꯛ ꯔꯨꯝꯁꯤꯗ ꯂꯩꯕ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯄꯥꯝꯕꯤꯁꯦ ꯐꯖꯕꯩ ꯋꯥꯅꯤꯗ ꯌꯥꯝꯅ ꯑꯃ ꯑꯐꯥꯎ ꯀꯟꯅ ꯁꯥꯔꯤ ꯌꯦꯡꯉꯨ फजर बजेंगे बोलो जगह फजर ना पक्ष रहे तो सब चाह रहे ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯂꯩꯔꯛꯈ꯭ꯔꯕꯅꯤꯅ ꯂꯩꯅꯤꯡꯉꯥꯏ ꯀꯌꯥꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯏꯆꯦ ꯈꯜꯂꯤ ꯌꯨꯝ ꯆꯠꯇꯣꯏꯅꯤꯅ ꯀꯣꯐꯤ ꯑꯃ ꯑꯅꯤꯁꯦ ꯑꯗꯨꯝ ꯃꯊꯧ ꯇꯥꯕꯅꯦꯕ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯒꯤ ꯈꯟꯕꯤꯔꯤ ꯏꯁꯃꯥꯔꯠ ꯕꯖꯥꯔꯗ ꯑꯗꯨꯒ ꯅꯣꯡ ꯑꯃꯨꯛ ꯆꯨꯊꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦ ꯕꯖꯥꯔ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯊꯦꯡꯈꯤꯕ ꯏꯁꯃꯥꯔꯠ ꯕꯖꯥꯔꯁꯦ ꯃꯅꯨꯡꯁꯦ ꯑꯃ ꯌꯦꯡꯕꯁꯦ ꯁꯨꯃꯥꯏꯅ ꯃꯣꯜ ꯆꯪꯕꯁꯦ ꯍꯦꯛꯇ ꯊꯦꯡꯕꯅꯦꯕ ꯃꯇꯝ ꯊꯥꯅꯒ ꯆꯠꯄ ꯌꯥꯗꯦ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯑꯦ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯣꯠ ꯌꯥꯝ ꯂꯩꯔꯛꯇ꯭ꯔꯦ ꯉꯁꯤ ꯕꯣꯜ ꯑꯃꯨꯛ ꯂꯩꯕꯤꯔꯦ ꯆꯠꯂꯗꯤ ꯄꯦꯟ ꯗꯗꯥꯒꯤ अचापोट ꯄ꯭ꯔꯨꯞꯅꯤ ꯇꯩꯊꯣꯛ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯗꯗꯤ ꯆꯞ ꯆꯥꯗ꯭ꯔꯁꯦ ꯄꯣꯞꯀꯣꯔꯟ ꯄꯨꯔꯛꯄꯒꯤ ꯂꯨꯄꯥ ꯍꯨꯝꯕꯨꯌꯦ ꯑꯗꯨꯒ ꯍꯨꯝꯕꯨꯒ ꯀꯌꯥꯅꯣ ꯂꯧꯍꯧꯔꯤꯁꯦ ꯀꯩ ꯀꯥꯟꯅꯩꯅꯣ ꯌꯦꯡꯉꯨ ꯏꯁꯜꯂꯝꯕꯅ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯥꯝ ꯂꯩꯔꯛꯇꯦꯗ ꯏꯆꯦꯒꯤ ꯑꯅꯝꯕ ꯆꯠꯄꯅꯤ ꯅꯪ ꯄꯨꯈ꯭ꯔꯣ ꯆꯧꯁꯤꯁꯦ ꯕꯗꯥꯝꯁꯦ ꯅꯪꯒ ꯄꯔꯨ ꯅꯪꯒ ꯄꯔꯨꯒ ꯑꯃꯨꯛ ꯄꯨꯈ꯭ꯔꯣ ꯆꯥꯊꯣꯛꯇꯣꯏꯅꯦ ꯍꯥꯏꯔꯣ गुड ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯃꯇꯝꯗꯤꯀꯣ ꯚꯤꯗꯤꯑꯣꯁꯤꯗꯤ ꯇꯦꯟꯁꯤꯟꯕꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯇꯝꯁꯤꯗꯤ ꯑꯗꯨꯝ ꯆꯠꯈꯤ ꯈꯪꯍꯧꯗꯕ ꯑꯗꯨ ꯃꯣꯜꯗ ꯄꯨꯡ 2-3 ꯆꯪꯈꯤ ꯈꯪꯍꯧꯗꯕꯩ ꯋꯥꯏꯅꯦ ꯑꯗꯣ ꯆꯥꯛ ꯆꯥꯅꯕꯅꯤꯅ ꯌꯥꯝꯅꯗꯤ ꯍꯣꯕꯦ ꯍꯣꯕꯦꯗꯤ ꯇꯧꯗ꯭ꯔꯦ ꯑꯩ ꯍꯪꯒꯥꯝꯁꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯊꯣꯡꯉꯅꯤ ꯍꯥꯎꯗꯤ ꯍꯥꯎꯔꯗꯤ ꯍꯪꯒꯥꯝꯁꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯪꯒꯥꯝꯁꯦ ꯈꯖꯤꯛ ꯈꯔ ꯊꯥꯕꯒꯤ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯑꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯈꯣꯏ ꯃꯔꯤꯇꯅꯤꯅ ꯑꯣꯅꯦꯗ ꯁꯥꯡ ꯊꯝꯕꯤꯕꯅꯤ ꯃꯥꯗꯤ ꯍꯣꯔꯦꯟ ꯄꯥꯝꯖꯕꯅꯤꯅ ꯁꯥꯡ ꯆꯥꯖꯅꯕꯒꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯥꯅ ꯚꯦꯔꯦꯟꯗ꯭ꯔꯤꯒ ꯑꯂꯨꯒ ꯑꯃ ꯉꯧꯔꯤ ꯑꯩꯅ ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯅꯤ ꯉꯁꯥꯏꯒꯤ ꯉꯥꯅꯝꯗꯨꯒ ꯚꯦꯔꯦꯟꯗ꯭ꯔꯤꯅ ꯂꯤꯛꯑꯦ ꯑꯥꯂꯨꯅ ꯌꯥꯝꯃꯦ ꯑꯥꯂꯨꯁꯤꯅ ꯍꯣꯔꯦꯟ ꯄꯔꯨ ꯑꯣꯏꯅ ꯚꯦꯔꯦꯟꯗ꯭ꯔꯤꯒꯁꯦ ꯀꯌꯥ ꯆꯥꯅꯤꯡꯗꯦꯕ ꯃꯣꯏꯗꯤ ꯑꯥꯂꯨ ꯑꯩꯈꯣꯏꯗꯤ ꯑꯥꯂꯨ ꯋꯥꯠꯄꯒ ꯌꯥꯗꯦ ꯑꯗꯨꯅ ꯕꯖꯥꯔ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃ ꯌꯨꯝꯖꯒꯁꯦ ꯑꯃꯃꯝꯗ ꯑꯥꯂꯨ ꯂꯩꯁꯦ KG 3 ꯑꯗꯨꯝ ꯂꯧꯔꯦ ꯑꯅꯤ ꯑꯥꯂꯨ ꯄꯔꯥꯊꯥ ꯑꯥꯂꯨ ꯉꯧꯕ ꯑꯥꯂꯨ ꯏꯟꯖꯥꯡ ꯈꯨꯗꯤꯡꯒꯤ ꯍꯥꯞꯄꯅꯤꯅ ꯑꯩꯅ ꯚꯦꯔꯦꯟꯗ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯑꯥꯂꯨꯅ ꯅꯝꯃꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯄꯔꯨ ꯆꯥꯅꯕꯒꯤꯅꯦ ꯁꯤꯅꯤ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯉꯥꯅꯝꯁꯨ ꯃꯥꯗꯤ ꯆꯥꯔꯣꯏꯕ ꯄꯔꯨꯗꯤꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯑꯥꯂꯨ ꯈꯔ ꯈꯟꯗꯣꯛꯄꯤꯔꯅꯤ ꯁꯣꯅꯨꯁꯨ ꯑꯥꯂꯨ ꯈꯟꯈꯤꯗꯣꯏꯅꯤ ꯚꯦꯔꯦꯟꯗ꯭ꯔꯤꯁꯤꯗꯅꯤ ꯃꯥꯒ ꯑꯩꯒ ꯆꯥꯗꯣꯔꯤꯁꯦ ꯑꯗꯣ ꯚꯦꯔꯦꯟꯗ꯭ꯔꯤꯒ ꯑꯥꯂꯨꯒ ꯉꯧꯕ ꯚꯦꯔꯦꯟꯗ꯭ꯔꯤ ꯉꯧꯕꯇ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯪꯒꯥꯝꯒꯤ ꯀꯥꯡꯁꯣꯏꯒꯤ ꯃꯅꯝꯁꯦ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤꯗ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯒ ꯉꯥꯅꯝ ꯂꯩꯔꯦ ꯚꯦꯔꯦꯟꯗ꯭ꯔꯤꯒ ꯑꯥꯂꯨꯒ ꯉꯧꯕ ꯑꯃ ꯑꯗꯨꯒ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒ ꯉꯥꯔꯤꯒ ꯃꯌꯥꯡꯕ ꯃꯇꯣꯟ ꯍꯥꯞꯆꯤꯜꯂꯦ ꯃꯄꯥꯅ ꯍꯥꯞꯄꯣꯏꯅ ꯃꯥꯗꯤ ꯋꯥꯔꯤ ꯆꯨꯞꯄ ꯆꯥꯕꯒꯤꯅꯦ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯦꯠꯄꯤ ꯑꯩꯈꯣꯏꯒꯤ
ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯄꯨꯡ 5 ꯇꯥꯔꯦ ꯁꯣꯅꯨꯁꯦ ꯇ꯭ꯌꯨꯁꯟꯗꯒꯤ ꯍꯜꯂꯛꯏꯅꯦ ꯄꯨꯡ 4ꯗ ꯆꯠꯈꯤꯕꯅꯦꯕꯀꯣ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯒ ꯄꯨꯡ 5 ꯇꯥꯔꯒ ꯍꯜꯂꯛꯑꯦ ꯑꯗꯣ ꯏꯗꯣꯝꯆꯥꯒꯤ ꯄꯥꯔꯁꯦꯜ ꯂꯥꯛꯄ ꯏꯗꯣꯝꯆꯥ ꯂꯩꯇꯕꯅꯤꯅ ꯄꯤꯗ꯭ꯔ ꯃꯥꯅ ꯄꯔꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯊꯣꯛꯂꯛꯄꯅꯤ ꯏꯆꯦ ꯁꯨꯁꯤꯂꯥꯗꯣ ꯑꯗꯣ ꯏꯆꯦ ꯁꯨꯁꯤꯂꯥ ꯒꯣꯜ ꯕ꯭ꯂꯦꯗꯔ ꯍꯥꯏꯅ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯤꯖꯔ ꯇꯧꯕ ꯑꯣꯏꯅ ꯃꯥꯔꯦ ꯃꯅꯨꯡꯗꯒꯤ ꯅꯨꯡ ꯂꯧꯊꯣꯛꯄꯅꯦ ꯑꯗꯨꯗꯣ ꯍꯪꯕ ꯆꯠꯂꯨꯁꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯆꯥꯕꯤ ꯑꯥꯗ ꯂꯩꯍꯧꯕꯅꯤ ꯑꯃꯨꯛ ꯍꯣꯠꯂꯝꯃꯨ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛ 이제ꯗꯤ ꯀꯩꯝꯐꯧ ꯆꯥꯕ ꯌꯥꯗꯦ ꯃꯨꯛꯁꯦ ꯃꯍꯤ ꯂꯥꯡꯅ ꯇꯧꯔꯒ ꯆꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩ ꯆꯥꯗꯣꯏꯕ ꯏꯆꯦ ꯍꯣꯏꯗꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯕꯤꯁꯀꯤꯠꯀꯨꯝꯕ ꯀꯩꯀꯩ ꯈꯔ ꯌꯥꯜꯂꯤꯁꯦ ꯂꯩꯕꯤꯔꯒ ꯑꯉꯥꯡꯁꯤꯡ ꯆꯥꯖꯅꯕ ꯑꯗꯨꯝ ꯄꯣꯔꯛꯑꯦ ꯈꯔ ꯑꯗꯨꯒ ꯌꯧꯁꯜꯂꯦ ꯅꯣꯡ ꯆꯨꯈꯤꯕꯅ ꯋꯦꯗꯔꯁꯤꯗꯤ ꯅꯨꯡꯉꯥꯏ ꯌꯧꯔꯦ ꯅꯣꯡ ꯆꯨꯕꯩꯅ ꯑꯃꯨꯛ ꯁꯣꯡꯉꯦ ꯑꯗꯨꯒ ꯄꯔꯨ ꯇꯧꯕꯤ ꯌꯦꯡꯉꯨ ꯍꯩꯄꯥ ꯁꯥꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯅ ꯏꯆꯦꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯦꯅ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯃꯥ ꯇꯩꯊꯣꯛꯀꯦ ꯌꯦꯡꯉꯨ ꯄꯔꯨꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯌꯥꯏꯔꯣꯡ ꯑꯃꯁꯨ ꯂꯩꯀꯣ ꯑꯩꯅ ꯄꯣꯛꯈꯥꯏꯈ꯭ꯔꯗ ꯑꯩꯅ ꯀꯤꯕꯅꯤ ꯆꯪꯉꯒꯦ ꯏꯆꯦ ꯁꯨꯁꯤꯂꯥ ꯊꯣꯡ ꯍꯥꯡꯗꯣꯔꯛꯑꯦ ꯑꯗꯨꯗꯤ ꯑꯅꯥꯕ ꯃꯤ ꯀꯟꯅ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯍꯩꯕ ꯃꯤ ꯅꯠꯇꯕ ꯍꯥꯏꯗꯣ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯃꯉꯣꯟꯗ ꯍꯤꯡꯒꯣꯜ ꯀꯩꯁꯦ ꯑꯣꯕꯁꯇꯥ ꯅꯥꯄꯤ ꯉꯥꯛꯇ ꯁꯣꯡꯉꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯣꯟꯅꯒ ꯂꯩꯕ꯭ꯔꯥ ꯈꯜꯂꯝꯃꯒ ꯑꯗꯨꯕꯨꯅꯦ ꯀꯌꯥ ꯈꯪ ꯃꯔꯤ ꯑꯆꯧ ꯑꯆꯧꯕ ꯃꯔꯤꯈꯛ ꯑꯁꯤ ꯃꯆꯥꯁꯦ ꯑꯁꯤ ꯑꯅꯤꯝꯒ ꯇꯔꯨꯛꯅꯤ ꯁꯤꯅꯅꯦꯕ ꯋꯥꯗꯅ ꯁꯣꯒ ꯊꯤꯜꯍꯜꯂꯤꯁꯦ ꯁꯣꯔꯒ ꯊꯤꯜꯂꯤꯗ ꯑꯦꯛꯗꯝ ꯂꯦꯡꯁꯟꯅ ꯈꯣꯠꯆꯟꯅ ꯇꯧꯋꯤ ꯑꯗꯣ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯕ ꯀꯔꯤ ꯍꯥꯏꯕ ꯑꯣꯄꯔꯦꯁꯟ ꯇꯧꯔꯣ ꯅꯪ ꯄꯤꯟ ꯍꯣꯜꯂꯣ ꯍꯣꯜ ꯇꯧꯔꯤꯕ ꯂꯦꯖꯔ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤ ꯀꯧꯏ ꯑꯣ ꯑꯗꯨꯒ ꯏꯆꯦ ꯁꯨꯁꯤꯂꯥ ꯍꯣꯏꯗ ꯂꯥꯛꯑꯒ ꯏꯆꯦ ꯁꯨꯁꯤꯂꯥ ꯍꯣꯏꯒꯤ ꯄꯥꯅꯁꯦ ꯆꯥꯕ ꯆꯥꯗꯕ ꯄꯥꯅꯁꯤꯗ ꯑꯗꯨꯝ ꯌꯦꯡꯍꯧꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄꯥꯅ ꯆꯥꯕ ꯀꯥꯡꯕꯨꯒꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯅꯣꯡ ꯆꯨꯔꯕꯅꯤ나 ꯃꯅꯥꯁꯤꯁꯨ ꯐꯖꯅ ꯄꯥꯛꯊꯣꯛꯑꯦ ꯑꯁꯤ ꯌꯨꯝꯒꯤ ꯋꯥꯜꯗꯅꯤꯕ ꯀꯥꯔꯤꯁꯦ ꯑꯩꯅ ꯏꯆꯦꯗ ꯌꯣꯟꯊꯣꯛꯎꯗꯅ ꯍꯥꯏꯕ ꯑꯗꯨꯒ ꯅꯤꯅꯦꯅ 이제 수실라기 ꯃꯃꯥꯅꯤ ꯅꯤꯅꯦꯅ ꯆꯥꯒ ꯂꯣꯜꯂꯦ 이제 수실라 ꯃꯃꯥꯁꯦ ꯀ꯭ꯋꯥꯒ ꯆꯥꯕꯅꯤꯅ ꯄꯥꯟꯅꯗꯦ ꯑꯃꯨꯛ ꯁꯨꯔꯨꯒ ꯇꯩꯔ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯄꯨꯡ 5ꯗꯒꯤ ꯂꯥꯛꯄꯗꯨꯕꯨ ꯄꯨꯡ 7 ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯊꯣꯛꯑꯦ ꯁꯣꯅꯨꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯃꯊꯟꯇ ꯇꯜꯂꯝꯃꯅꯦꯕ ꯍꯧꯗꯣꯡ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯅꯦ ꯕꯣꯜ ꯑꯃꯒ ꯃꯥꯅ ꯊꯣꯟꯕꯤꯔꯒꯦ ꯍꯧꯗꯣꯡ ꯃꯣꯃꯣ ꯃꯥ ꯕꯣꯜ ꯑꯃ ꯁꯥꯟꯅꯔꯤ ꯆꯠꯇꯣꯔꯦ ꯑꯩꯈꯣꯏ ꯈꯣꯡꯉꯤ ꯃꯥꯁꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯉꯤ ꯃꯥ ꯅꯤꯅꯦꯅꯦ ꯀꯩꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯃꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯥꯛꯆꯜꯂꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯒ ꯏꯆꯦꯅ ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯀꯔꯤ ꯄꯇꯥ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯏꯆꯦꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯀꯔꯤ ꯄꯇꯥ ꯑꯩꯅ ꯄꯥꯅ ꯌꯦꯡꯉꯤ ꯃꯔꯛꯇꯨꯒꯗꯁꯨ ꯑꯩꯁꯨ ꯈꯔ ꯊꯤꯛꯂꯛꯑꯕ ꯑꯗꯨꯒ ꯄꯣꯞꯀꯣꯔꯟ ꯍꯧꯕꯤꯔꯒꯦ ꯁꯣꯅꯨ ꯆꯥꯛ ꯂꯥꯝꯃꯦ ꯃꯥ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯑꯣꯝꯂꯦꯠ ꯍꯧꯔ ꯆꯥꯈ꯭ꯔꯦ ꯑꯩ ꯑꯗꯣ ꯄꯣꯞꯀꯣꯔꯟ ꯍꯧꯔꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯄꯣꯞꯀꯣꯔꯟꯁꯦ ꯍꯧꯕꯤꯔꯒꯦ ꯄꯔꯨꯁꯨ ꯆꯥꯖꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯃꯥꯗꯤ ꯆꯥ ꯊꯛꯂꯛꯇꯦ ꯑꯩꯗꯤ ꯏꯆꯦ ꯁꯨꯁꯤꯂꯥ ꯃꯆꯥꯅꯨꯄꯤꯅ ꯂꯣꯜꯂꯤꯅꯦꯅ ꯆꯥ ꯌꯥꯝ ꯍꯥꯎꯅ ꯄꯤꯊꯔꯛꯑꯦ ꯑꯗꯣ ꯊꯛꯆꯜꯂꯛꯑꯃꯤꯅ ꯑꯩꯗꯤ ꯀꯩꯅꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯒꯤꯒ ꯃꯄꯥꯒ ꯃꯣꯏꯒꯤ ꯄꯣꯞꯀꯣꯔꯟ ꯍꯧꯕꯤꯔꯒꯦ ꯃꯄꯥꯗꯤ ꯆꯥꯒꯗꯕ ꯅꯠꯇꯦ ꯃꯥꯗꯤ ꯆꯥꯛ ꯑꯣꯏꯅ ꯆꯥꯅꯤꯡꯒꯅꯦꯕ ꯊꯣꯡꯉꯁꯨ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯗ꯭ꯔꯣꯕꯅꯦ ꯑꯗꯣ ꯁꯣꯅꯨꯒ ꯄꯔꯨꯒꯒꯤ ꯆꯥꯅꯕꯒꯤꯅ ꯍꯧꯕꯤꯕꯅꯤ ꯉꯁꯥꯏ ꯂꯩꯔꯛꯄꯗꯣ ꯄꯣꯞꯀꯣꯔꯟꯁꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯊꯥꯎꯁꯦ ꯀꯔꯤ ꯊꯥꯎꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯑꯩ ꯑꯃꯨꯛꯐꯥꯎꯗꯤ ꯁꯦꯝꯗ꯭ꯔꯤꯀꯣ ꯂꯩꯔꯒ ꯑꯗꯨꯒ ꯊꯥꯎꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯄꯣꯛꯈꯥꯏꯕ ꯍꯧꯔꯦ ꯂꯣꯏꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕꯁꯦ ꯃꯣꯏ ꯕꯇꯔꯒꯨꯝꯕꯔ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯞꯄꯤꯁꯦ ꯑꯩ ꯃꯅꯤꯡꯗ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯗꯣ ꯄꯥꯔꯨꯗ꯭ꯔꯤꯅꯤ ꯑꯗꯨꯒ ꯁꯣꯅꯨꯒ ꯄꯔꯨꯒ ꯄꯤꯖꯅꯕ ꯇꯧꯔꯒ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ ꯃꯅꯝ ꯅꯨꯡꯁꯤ ꯑꯁꯤꯇ ꯑꯗꯨꯝꯀꯣ ꯆꯥꯔꯁꯨ ꯁꯤꯗꯤ ꯀꯩꯁꯨ ꯏꯁꯥꯗ ꯀꯩꯅꯣ ꯇꯧꯔꯨꯗꯕ ꯅꯠꯇꯕꯅꯤꯅꯀꯣ ꯁꯤ ꯑꯣꯏꯅ ꯆꯥꯕꯅ ꯐꯕꯖꯥꯠꯅꯤ ꯁꯟꯗꯥ ꯈꯨꯗꯤꯡꯒꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯀꯣꯏꯕ ꯄꯨꯕꯤꯗꯕꯒꯤ ꯄꯨꯈꯝꯁꯤ ꯑꯣꯏꯅ ꯂꯥꯁꯟꯕꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨꯒꯤ
ꯌꯥꯏꯔꯣꯡ ꯑꯃ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯌꯥꯏꯔꯣꯡꯁꯦ ꯃꯥꯒꯤ 3ꯁꯨꯕ ꯌꯥꯏꯔꯣꯡꯅꯦꯕ ꯍꯟꯗꯛꯀꯤꯁꯤꯅ ꯁꯥꯕꯁꯤꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯃꯥꯗꯤ ꯁꯥꯒꯜꯂꯦꯕ ꯅꯨꯡꯗꯥꯡꯒꯁꯦ ꯑꯩꯈꯣꯏ AC ꯊꯥꯔꯗꯤ ꯊꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩꯅ ꯋꯦꯗꯔꯒꯁꯦ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯐꯦꯟ ꯊꯥꯕꯁꯦ ꯃꯥꯗꯤ ꯍꯨꯃꯥꯡ ꯅꯠꯇ ꯖꯤꯔꯤ ꯖꯤꯔꯤ ꯆꯦꯟꯊꯒꯗꯕ ꯑꯗꯣ ꯁ꯭ꯀꯨꯜꯗꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯥꯡꯕꯤ ꯁꯦꯠꯂ ꯁꯥꯈꯤꯕꯗꯨꯅ ꯇꯧꯔꯤꯔꯥ ꯀꯩꯗꯧꯅꯣ ꯁꯥꯅ ꯇꯧꯔꯤꯔꯥꯅ ꯈꯜꯂꯦ ꯑꯗꯨꯝ ꯌꯥꯏꯔꯣꯡꯅꯦ 3ꯂꯛ ꯁꯨꯔꯛꯄꯁꯤꯗꯗꯤꯅꯦ ꯑꯗꯣ ꯑꯩꯅ ꯈꯔ ꯏꯪꯕ ꯄꯣꯠ ꯁꯨꯃꯥꯏꯅ ꯗꯍꯤꯒꯁꯦ ꯄꯨꯡ ꯃꯅꯨꯡꯗ ꯑꯣꯏꯗꯤ ꯏꯪꯊꯔꯦꯗꯅ ꯇꯔꯕꯨꯁꯀꯨꯝꯕ ꯈꯣꯠꯄꯗꯣ ꯑꯩꯅ ꯄꯥꯔꯨꯁꯦ ꯈꯔ ꯄꯤꯊꯛꯄ ꯈꯔ ꯃꯁꯥ ꯏꯪꯊꯅꯕ ꯍꯥꯏꯅ ꯃꯅꯨꯡꯗ ꯁꯥꯔꯁꯨ ꯑꯩꯅ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯐꯝꯕꯅꯦ ꯁꯣꯅꯨꯒ ꯃꯣꯏ ꯑꯅꯤ ꯄꯤꯊꯛꯑꯒꯦ ꯑꯩꯅ ꯏꯁꯤꯡ ꯈꯔꯒ ꯍꯥꯞꯆꯜꯂꯦ ꯅꯪꯃꯜꯂꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯦ ꯃꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯣꯅꯨꯁꯨ ꯄꯥꯔꯨꯁꯨ ꯗꯍꯤꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯊꯛꯅꯤꯡꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯥ ꯊꯛꯆꯜꯂꯛꯑꯕꯅꯤꯅꯀꯣ ꯆꯥ ꯊꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯆꯥꯅꯤꯡꯗꯦꯕ ꯆꯥ ꯊꯛꯈ꯭ꯔꯕꯅꯤꯅ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯣꯏ ꯑꯅꯤ ꯃꯈꯣꯏ ꯄꯥꯔꯨꯒ ꯁꯣꯅꯨꯒꯒꯤꯅꯤ ꯃꯥꯁꯨ ꯍꯪꯕ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯑꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯒ꯭ꯔꯥꯏꯟꯗꯔꯗꯅꯦ ꯑꯃꯨꯛꯇꯪ ꯎꯪꯈꯤꯕꯅꯗꯤ ꯀꯣꯝꯃꯦꯕ ꯈꯨꯠꯅ ꯀꯩꯅꯣ ꯆꯤꯅꯤꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯑꯣꯏꯁꯨ ꯁꯪꯒꯣꯝ ꯑꯐꯝꯕꯁꯤꯗꯤ ꯃꯇꯨꯝ ꯌꯥꯎꯕꯅꯁꯨ ꯍꯥꯎꯕꯅꯤꯗ ꯑꯗꯣ ꯑꯃꯨꯛ ꯆꯥꯃꯁꯅ ꯂꯩꯕꯗ ꯆꯤꯅꯤ ꯇꯨꯝꯅꯕ ꯂꯣꯏꯔꯦ ꯀꯕꯔꯒꯁꯦ ꯃꯣꯠꯂꯦ ꯁꯦꯡꯅ ꯇꯩꯊꯣꯛꯑꯝꯕ ꯑꯇꯩꯗꯤ ꯀꯆꯦꯡ ꯏꯜꯂꯛꯀꯅꯤ ꯍꯥꯏꯅ ꯄꯣꯞꯀꯣꯔꯟ ꯆꯥꯈ꯭ꯔꯕꯣ ꯅꯪ